Hello everyone ก็ngasi di video ngasi ki video thak do je kui le ba mama ki video ne ko haidi edit taw ko khoppa taw bagi ai do thabak khara chin bagi thabak chile da ha me am shi ramaro khara khangde adum tan boy kai boy tor ga le ga adum khara sem ba kaw da matam khara video thakat tre ba ko me am ro bi roi ado ngasi thak ka to video je khoina lan di khar pharaga yumba changa ga leiba imung amada polo shetlu bagi ne ba ko haidi adum mamal ga su dum yam hong na dum shet khar ba ko polo ne ba haidi lan pham bagi imung su khara dum yam nang ha bagi wadi na ta ba ko chang amada dum leibagi modu su lan jelo mo gi masak man ju lei tre no chelo bagi ana dum hong na su shet khiba adum polo mane ba ko ngasi thaga cha ka doi se me am dum yeng biro yam sang na budi video je thaga cha roi ba ngasi di sila lo ha ba Pakalo. Uy, ma! No, sama conmigo. Ako'y mali ko! Somnego. No, pero. Yung sumongo. No, pero no head. No, pero. No. Sonta. Yang mau sonta. Sari pasar. Yang mau dua. Open 1 2. Bukan ada, tak itu. Yes, opini kok. Kok ngetrot on ma. Wah, sang ai bây giờ qua. Sao cái đồ mà cầm đâu rồi? Sao to? Wangang ning da bi ha ba do yaw re. Tan su ta. Wah, cô lôi lôi na. Cũng tao mặc lôi. What is this? Only jack. Cái này cô lôi cái phật bây giờ mấy em. Ở đây đâu xem video. Nhà chỉ cái này. Offer cho one pi đâu rồi bên này ta kịp cô lôi đi. Cho bà đứa bố khát gì cả cái này. Cho bà phải pi đâu bên này. Cho bà phải pi đâu bên này. Maroon color ni. Di ba sa ito polo isa? Kaya machu selo. Print sila ni. Sorry. Thana bok pini ko kile kaya dyan. Sisi kaya wang mo ko kin. Wala kiyong ko zet. Polo di ba sa isa? Hanta wad. Sai ka sa pis nang yam pa sa. May kabo sa ka ati si kolik na ilay rin sila. Polo sila rin. Eh, sila nga tao. Minsan polo rin eh. Cookie to stay at oy basta cookie. Nung may kapa di pa paano nito? Tapos asi cookie. Mo lama aduna yum ju arway ban haba or is ski. Sang titi. Ma ki yam na. Nang len yem lai bi ro Nang len ya pa nong man la ne sima su je. Nang len yem man lai bi ro ya re. Yem ba ba ngao ya. Ang tuklang nga ko ki pa ba. Sila ne nang pa magati. Nang dalay. Dalay si nagsula ka po ka pa kaya nang one target ya. Makalo. Asan? Udah. No ka. No. Kenapa kalau? No kira. Kasi pam sana ba? Enggak kita. Kayak kum deh beb. Kayak ba? Pam tadi ya. Pam jai ha da. Aduh, pam tadi ni kuatat lam deh. Mami tham da ba. Mami tham deh ba nang. Pasar. Jangan ni sini yang udah hazar. Bes. Kalau. No kira. Video to kaya nung di nungai mo khange haidi mate adum tawra bane ba yam sangan nam busungam da bagi thengna pakhara namjalo pakhara du kak sumay am da thagat bane ba ko adu ko mayam da aina hajaning bazem khoi ke heta paisa je dum paisa di yam leije da ba adu ko poloi di mudum phaja ba setchaning ba haida ne ko poloi phaja ba oi ke ra chang am da ko akhoi ni yam lo hele ha ba di leite adu setchaning ba
ꯑꯗꯨꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯠꯆꯒꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯃꯇꯝ ꯑꯣꯏꯔꯕꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯂꯧꯕ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯅꯁꯨ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯏꯃꯨꯡꯗꯨꯗ ꯋꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯀꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯁꯦꯠꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯣꯠꯂꯣꯏꯁꯨ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯄꯣꯠꯂꯣꯏꯁꯤꯕꯨꯗꯤ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯎꯠꯀꯦꯕꯀꯣ ꯄꯣꯠꯂꯣꯏꯁꯤꯒꯤ ꯄꯣꯠꯂꯣꯏꯁꯤ ꯀꯔꯝꯕ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯠꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯣꯔꯗꯔꯗꯣ ꯇꯧꯕꯤꯔꯛꯑꯣ ꯈꯔ ꯑꯗꯨꯝ ꯑꯩꯁꯨ ꯍꯣꯡꯅ ꯑꯗꯨꯝ ꯁꯦꯠꯆꯒꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯁꯤꯗ ꯄꯣꯠꯂꯣꯏ ꯀꯩꯀꯥꯁꯦꯀꯣ ꯌꯥꯝꯅ ꯍꯣꯡꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯄꯣꯠꯂꯣꯏꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯆꯥꯛ ꯀꯩꯀꯥꯁꯤꯡꯁꯦ ꯂꯥꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯂꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯪꯂꯧꯗ ꯂꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯤꯉꯣꯟꯗ ꯑꯩꯅ ꯁꯤꯗꯩꯗ ꯍꯣꯡꯉ ꯁꯦꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯤꯅ ꯑꯗꯨ ꯇꯧꯕ ꯇꯧꯕ ꯀꯥꯏꯅ ꯃꯌꯥꯝ ꯈꯟꯕ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯣꯠꯂꯣꯏꯒꯤ ꯑꯣꯏꯅ ꯂꯣꯏ ꯄꯥꯊꯣꯛꯎꯔꯒꯗꯤꯀꯣ ꯑꯁꯨꯛꯀꯤ ꯍꯥꯏꯗꯤ ꯃꯈꯜ ꯄꯣꯠꯂꯣꯏꯗ ꯐꯤ ꯀꯣꯛꯀ ꯊꯦꯠꯂꯤꯕ ꯑꯗꯩ ꯃꯈꯜ ꯌꯥꯝꯃꯦꯗꯅꯀꯣ ꯅꯣꯏ ꯎꯔꯝꯃꯅꯤ ꯁꯨꯝ ꯑꯗꯨꯅ ꯄꯣꯠꯂꯣꯏꯁꯤꯅ ꯄꯩꯁꯥ ꯌꯥꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯤꯕꯨꯕꯀꯣ ꯄꯩꯁꯥ ꯌꯥꯝꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯣꯡꯗꯣꯔꯛꯑꯦ ꯈꯣꯠꯇꯣꯔꯛꯑꯦ ꯄꯩꯁꯥ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯐꯖꯕ ꯊꯤꯕ ꯀꯩꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯤꯅꯨꯡꯁꯤꯀꯣ ꯂꯥꯟꯁꯦ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕꯗꯣ ꯊꯦꯡꯅꯩꯌꯦꯕꯀꯣ ꯊꯦꯡꯅꯕ ꯑꯗꯒꯤ ꯄꯩꯁꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯧꯁꯜꯂꯒ ꯏꯃꯨꯡꯗꯨꯅ ꯋꯥꯔꯒ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯧꯔꯒ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯂꯧꯕꯗꯤ ꯆꯥꯡ ꯑꯃꯗꯅꯤꯀꯣ ꯍꯥꯏꯗꯤ ꯆꯥꯡ ꯑꯃꯗꯣ ꯂꯧꯕꯗꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯁꯦ ꯆꯥꯡꯗꯨꯗꯒꯤ ꯂꯤꯃꯤꯠꯇꯨꯗꯒꯤ ꯈꯔ ꯇꯥꯔꯒ ꯅꯣꯏꯗꯁꯨ ꯃꯥꯡꯗꯕ ꯑꯩꯉꯣꯟꯗꯁꯨ ꯃꯥꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯕ ꯌꯥꯗ꯭ꯔꯕ ꯂꯨꯍꯣꯡꯕꯗ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯂꯨ ꯅꯥꯟꯕ ꯃꯈꯜ ꯑꯃꯅꯤ ꯁꯤ ꯂꯨ ꯅꯥꯟꯅ ꯊꯣꯛꯀꯗꯣꯏꯅꯤ ꯐꯖꯗꯣꯏꯅꯤ ꯑꯗꯣ ꯐꯖꯍꯟꯗꯕ ꯌꯥꯄꯣꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇꯪꯅꯤ ꯂꯨꯍꯣꯡꯒꯗꯣꯏꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯨꯍꯣꯡꯕ ꯌꯥꯄꯣꯠꯇꯦ ꯌꯥꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏꯅ ꯇꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯈꯛ ꯍꯣꯡꯕꯅꯤ나 ꯑꯃꯨꯛꯈꯛ ꯍꯣꯡꯕꯁꯤꯗꯅꯦꯀꯣ ꯍꯥꯏꯗꯤ ꯃꯃꯜ ꯃꯌꯥꯝ ꯑꯇꯩ ꯀꯔꯤꯝ ꯍꯨꯟꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤ ꯉꯁꯤ ꯂꯩꯔꯤ ꯑꯗꯨ ꯁꯤꯔꯒꯤꯁꯤꯗ ꯈꯔ ꯃꯃꯜ ꯈꯔ ꯇꯥꯊꯔꯒ ꯃꯌꯥꯝꯗ ꯄꯤꯒꯦ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯃꯃꯜ ꯇꯥꯊꯔꯒ ꯑꯗꯨ ꯑꯗꯥ ꯑꯗꯨꯗꯨ ꯀꯩꯁꯨ ꯀꯩꯝ ꯂꯩꯇꯦꯕ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯉꯨꯕ ꯋꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯃꯛꯅ ꯄꯣꯠꯂꯣꯏ ꯌꯥꯝꯅ ꯍꯣꯡꯕ ꯄꯣꯠꯂꯣꯏ ꯑꯗꯨ ꯇꯧꯕ 3-5 ꯇꯥꯔꯒ ꯁꯦꯠꯂꯨꯕ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯂꯩꯇꯦꯕ ꯖꯁ ꯑꯣꯟꯂꯤ ꯃꯤꯅꯨꯡꯁꯤꯗꯣ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯁꯜꯂꯣ ꯄꯣꯠꯂꯣꯏ ꯐꯖꯕ ꯌꯥꯝ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯄꯥꯝꯕꯗꯣ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯩꯒꯤꯁꯨ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯃꯌꯥꯝ ꯀꯩꯗꯧꯁꯦꯕ ꯑꯣꯔꯗर ꯇꯧꯁꯟꯅꯔꯛꯑꯣ ꯃꯦꯒꯤ ꯑꯗꯨꯒꯤ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯁꯜꯂꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔ ꯈꯪꯉꯅꯤ